Image PAODAM yang tabiri sungbu yumnam Anuradha Devi na ikong kurumzari. Housing maroi bapauda. BJP na lusang malenga na pagkalapa tabag tharom sangi booklet ama ngasi Chief Minister NBD na phongkhrei. Exam matam sana haiduk taba marksheet pitok tabagi matang da mahiroi singna dana Manjuri University ke PC ke office ke thong thong naw sang chogai khrei. Nama soire basingda X and assistive device sing phangana bagi damata assessment camp pangthokhrei. Loinana ngasi Parliament na Farm Law sing Repeal Bill 2021 pass tawkhrei. Hausi pausan na pizari. State Chief Minister N Birena Lusang Balenga kasina chahi mari ga than nipan gi manung da paikhalak patabak thorom sangi booklet ama ngasi Chief Minister gi Secretariat Complex ta Chief Minister N Birena phongkhrei. Lenga kasina lisingani tara ke mas ke tang tara manga da gi lisingani kumatoi gi November ge tang tara manga phau gi manung da paikhalak patabak thorom singyawa booklet phong bagi thorom matu da Cap and PD Minister T.S. Setavata, Education Minister S. Rajan, Agri Minister O Lukoi Amadi MLA Kyasu Sarugaki. Tharamaduga Mari Lainana, Chief Minister N Birena Hai, Education Sector, Health Sector, Agriculture, Horticulture, Power Amadi Road, Connectivity Nasang Bada Paikapatavak Thorom Singi Report Singsu Booklet Asida Yauri. Education Sector ki lamda School Pagadahansi Mission ki Makada Kendra Humpuda School Humpu Sangbatana Mahiroi Putongna Bahonaki. Lenga ki skun sing da mahi tambaki chang chada kun mga henga khrei lenga ki skun sing tampakta chamaga humputaruk ching da skun humputaruk punna skun chaniga kontratare punshin duna hena phaba thakta puthopangamle yumthong lak mari 10 mga hembada tap water phanganaba honari hana chada yankhai ki changda phangalaba adu hausakti chada yankhai na ki chang yaure CMHT ge kada Venice Fishery lak kunipan hembada kanaba pibangam khrei. Government of India na paikapa ghar ghar jan scheme pa asi mapung phana state asida chalaiba ngamna ba Prime Minister office ki economic division na ayaba piraktuna lupa crore lisang hom chamanga kaitharakre haibag loinana ngarang thoban police na laloba singna lolamba AK47 ni matakta phagat khiba aduke damak makoi bu puning thogapo oina makoi da lupa lakh tarage reward lauthokle haina suphongdokhi asisi koi sahi mariga khani pangi 2017 की मार्च के 15 दगिना 2021 की नवंबर की 15 भावी रिपोर्ट कारम तंग कोई मैम दा मणिपुरी प्रजा दा फोंदोक सगे ने तो स्कूल फगरंसी मसी की मनुंग दा 176 in the valley and 61 in the hills ने इमैग्लमेंट और कांदा मसी करिगिनो better infrastructure better connectivity better student honorable prime minister Narendra Modi ji na magi schemes laptop and a girl and 51% household of the entire state has been connected and provided drinking water. Health sector se hum concern hoi badna marum har kana koina Chief Minister ke housel ke tangbang PMJAY ki Ayushman Bharat Pradhan Mantri Jan Yojana se si tor kana koi punna ji phawda 8 lakhs ka 900 beneficiary da card phangan gare. Malam da COVID-19 pandemic sandoraliba asida Manipur ge oina haukiba pung kunmari da miyo taratret nauna COVID positive oiba thengna khrei miyo mari na laikhidre pungpham asida punba miyo lesang baga chani taratro COVID test tawada miyo taratret narambada ge ngasige COVID positive oiba ge chang chada amadas mingmari okay state sigi oina COVID positive case lakama lesang kumanga chama humpu mapan thengna khrei miyo lesang machama pa humpu chamanga na laikhidre Pandemic asida Malimpumba oina COVID positive case koti kuntaruk lakh tara nipan lising humbutra nipan sama kumapan chukre masigi manungda miyo lakh yangkai ni toy lising tara mapan chatret marpumanga lay kidre miyo koti kulumdoi lakh humpumanga lising nipumatoi chama niputare nanaramada gi phakre Malengi manungda COVID positive case masang khwaidagi yamna thengna ba lebag USA na oidi lebag asida punba miyo koti mari lakh marputara Lesing Marapudra Mapan Chamanga Marpudra Thengna Khrei.
Indiana positive case koti ahum lang nipu manga lising maripu chanipal kuntra ni toy thengaduna ani subada aduka positive case koti ani lakun lising maripu chamapan sumna taruk thengaduna brazana ahum suba covid positive case masing yamna thengna balebak oidi Manipur ki governor la Ganesha na ngase Kangpokpi district ki Charjare da Nauna Saba Bed Bidya Bhavan Sangakre ngase gi thoram da Works Power IPR Minister T.S. Biswajit Singh Ayurveda Rishi Acharya Balkrishna Patanjali Yogapith Haridwar amadi Maharshri Sandipani Rashtriya Bed Vidya Pratisthant Ujjain ki secretary Birupaksha Zedipalsu Saruyaki Tharungi Manung Channa Pandit Badri Sharan Khativada Gurubu Okpagaloinana Maharsi Beda Vyasa Puruska Piduna Ikai Khamnaki Dhanamanjari University ke Makhada Leba Tongan Tongamba College Singe Mahiroi Shinga exam matam sana haidoktaba markset pithoktaba ke matangda VC unaduna Kyarak Haizarabasu Tabako Aina Pakalaktabadagi ngasi University asige Mahiroi Shinga VC ge Officer Thompson duna thongthonana sangbatugai krai Thongdok adu thoklai haibagi pautabadagi mafam aduda Imphal West ke SP Dr. S. Ibomcha yangna laktuna control tawbagaloinana college sing asidage Mahiroi amamang khangatuna BC ga wari sanakrai University asige Arts Stream ge Student Union ge Secretary in charge Dimochana High Thengkhang Kyada exam matam sana haidok pinaba markset matam sana pibinaba taksinduna laki scholarship thousand bada markset changbadage problem kya mayongnare adubu ngasi wari sanabada Mahiroi sing asigidamakta scholarship thousand bayanaba reading markset oina piragani haina thazaba piragle haidiba wafamsi karigumba thabakta ontoktaba taragadi makataba khongjang sangsingani haiki ada ngasi akoi BC ga register puna resolution ama lawjare madudi hojiki director ne NSP da scholarship ki je last day 30 ne ko si extend taw no ba si director ki level da base level NSP da thag re ko ado SC ST OBC go ina reading certificate na yarni ha bagi assure taw re renewal gi oina di ko ado isanu di thajan bo oigina ngasi booking no marks pithorani ha bagi register ama di BC na thajaba pire eba main point si umsine Indian National Congress na sinduna tha asige haukiba tang taramari dage hauduna ngasi tang kunmapan fawba India ge mafam sin batungna leptana chatharapa jan jagrant abhiyan thoram Kaksing district ke oina ngasi miyam ge oiba khongsat amagaloina na loishin krai Kaksing Assembly Constituency da Congress Party ge intending candidate oriba yangkhom nile chandruge steering committee na sinduna pangthokiba jan jagrant abhiyan campaign loishin bagi rally ado Kaksing Seska hall dage hauduna Kaksing Kaitel Masa Pauduna Chal Abamatung Kaksing Mayaleka de Laiba intending candidate Yangkhom Nile Chandrage Yum Power Chatki District Congress Committee Kaksing Block Congress Committee Kaksing Mahila Congress Kaksing Amadi NSUI Kaksing District ke Makok Thongba Thomishingna Sarubya Duna Chatkiba Ngasige rally aduda Saruya kiba miyamna pochegi maman hanta halo thaugi maman hanta halo gas ki maman hanta halo yut singi thabak pibiyu naron singi yengnaba BJP ni lomi gi yengnaba BJP ni BJP gi lengak mutat asi education privatization yaning de jat visa ki wakan thadokla se Congress lengak hanjal hanse long live Congress party haibani sangba kholak sing lautun satke महिला कांग्रेस Tungda intending candidate Yangkhom Nile Chandrage yumda miyam ge oiba mifam amsu pangthokna BJP lenga ge thabak thoram singbo yaningdaba pendaba wafam kya phongtongna duna Manipur da Congress lenga ka amu hanna lakna ba miyamna amata oina hona minana bage apamba sangkungdo nakhe Tharomatuda District Congress Committee Kaksangi President E. Manglem, Block Congress Committee Kaksangi President KHIS Ibohal, intending candidate Wanili Chandra, Kaksang Municipal Council ex-person Amina Khunbi Amadi, NSUI Kaksang District President Kabir Ahmad na Tharomapusang Oina Sarubyaki. Reliasi Marat Tunga Satarak Liba, November Gitang Taramari Dagina, Tarik Kungamapan Hobo Satarak Liba, Paliba BJP government asina court chegi maman hengala nokba
लौमी सिंगी कानब तौरक्तबा नहारोनगी येकनब ओइरक्पा मयाम पुनमक असिगी मायोक्ता अखोइगी प्रजा पुनमक असे ज्ञान तामिनसी हाइबगी अदुगुमलबा कैंपेन अदुनी ADIP amadi RVY scheme ge makada nama soiraba amadi senior citizen singda aids and assistive devising phangana bagi damakta ngasi district social welfare office kaksingi disability cell social welfare department na artificial limb manufacturing corporation of India alimco Guwahati ga khusamnaraga sinduna kaksang sumak laikai ge general hall da assessment camp pangthokre assessment camp ase ahlo oiraba miyoi na ma soiraba singe haksang check tawkhiba ka loinana darka leiba miyoi da aids and assistive devising pinanaba sem saragani hairi state asida mapandagi lakpa sinmi singda ki hanna khanganba hapatupage thabak thoram sing chanabagi thawng asi chathabigeno wafam asi mapandagi lakpa sinmi sing sakotbagi wafam nate state asida sinmi gi masing ka watpana maram oiraga kariguma matamda darkar gi matungina mapandagi sinmi sing pusalaktuna thabak pahenbagi tangai phadabagi tanja adumak leiri yanindaba pendaba leirabasu concern department natraga mari leinaba contractor singda pau fauduna yanindaba pendaba nuaitaba singka adu solve tawnaba honaminesi haina all Manipur contractor association forum ge convener TS somarin dona phongdorakle waphamasi thasigi tang mapangi pung taramathoi makhairom tarapada lilongka amasung leiprakpam pa ani phaunanaba valley bridge semba sabage thabak toriba Assam ge Lahoria Ghat Marigound ge Molabari police station ge Puff Detial Bari dege Riazul Asmamp Apokpa Asnampa Ale Kauba Sinmi Amabu Sakangdaba Singna Hatok Pirambage Taudoka Mari Lainana Laikhidrabage Imang Manungda Foramba Asina Sengi Tengbang Pibaga Mari Lainana Pangthokiba Paugi Mipam Amada Pongdokibane All Manipur PWD Contractor Association, Hill and Plant Contractor Association, Amasung Tribal Contractor Association, Home Asina, Punduna Semba All Manipur Contractor Association, Forum na Sinduna ngase Impalge, Mezur Kolda Leba Manipur Press Club da Pangtokiba Paugi Mepama Amada, Somrenda na Makatana Haikibada, Asigumba Tawang Asi, Matunda Kanagumba Amatana, Amuhana Chatvigano. Taudo Asigi Matanga Lenghana karigumba wafama amata phongdoktana leiba asi tawbigano makatana state lenga ke maikai dagesu leikhidraba semi asige imong manuge awabada sarugyaduna pangpiyaba mateng lenga ke maikai dage panghaninge haike PMGSY hairiba waksibu suraba leikaina phajana yengsin biroba aduga leikaina matam sana complain tawbiyoba aduga mari leinaba department informatory signboard ana signboard theli de loina thare kayam thagani kayam chawgani kayam wangani koilas kayam thani si loin thelabani mase lekai na phajana yengsin biyoba adu natragadi manipur si chawkhalaroeba contractor aikoisu aikoina tawninge na pangtong toba yade adu contractor na tawiba sabak si praja na mu yengsin biyoba yengselakanda thabak se manipur si quality control phajana tawba aidi thabak se phajana matam PMGSY gi thabak kudimak chahi manga satkadabaneba chahi manga se full maintenance dikada aduna tawgudabneba ngasi Tamenglong district ki manung channa leiba Kaimai village da Kaimai youth club KYC na sinduna club asige tarmanga suba rising day ke tharam Kaimai public ground da pangthokre tharong ki manung channa Kaimai village ke leikhidraba naha singbo ningsingba oina minute ama silence observe tawki ngasi dagi horaga December ki tangka ani phawa numit marine pangthokadaba tharamba asi kuki student organization jiribamba amadi Tamenglong district ke president Pautin Song Singsanna chief guest oiduna KYC ke phiran chingkatuna tharam hodoke pangthoki ba tharam asida kuki Kanglai Lompi KKL Kaimai block president ge Paunai Sankipzent amadi Kaimai village ke secretary Nungla Guite na guest of honor amadi functionate president oina sarugyaki volleyball team tara amadi football team tare na sarugyari ningsang bayai KYC asi English ang machama pang kontra mari dagi tharamase pangthuktuna lakibani hairi Mori da dengue case nomage hangalakle ngarang su dengue case taruk famkiba ka loinana Mori da ngarang pawbada punna dengue case sama yaure ngarang dengue case taruk
phangkhiba maphamsingda ngasi special malaria unit morigi assistant malaria officer AMO yauba team anina smoke fogging larvicide hidak na chingba kaptoktuna akanba section thorang lokhatbagi thabak haukhre morida dengue case hengalakpatigi Dr. Rahman Sristi State Malaria Officer Manibhushan District Malaria Officer Amadi and Gopukishore IEC Consultant Morida Leiduna yengsanbagi thabak chathari ngasitagi Parliament ke House anima kiningtam mipam haukre Lok Sabha amasung Rajya Sabha ayamba pibadagi Parliament Farm Laws Repeal Bill 2021 pass tawkre Ningtham mipamgi haubanumita farm law ahum withdraw tawnuna bagidamak Lok Sabha da Agriculture Minister Narendra Singh Tomana mabdauki bill ahum ba adu karimata khana nainaba yautana pass tawkhibani charangnaba marakta farm law ahum adu khana nainaba oitokloi haina Lok Sabha Speaker na phongdoki post lunch session dana Rajya Sabha da Minister Narendra Singh Tomana puthoke haire Parliament House Complex da Lok Sabha Speaker Om Birlana Probationary Officer of Railway Service da Wangangkre Probationary Officer Singha Adudi Indian Railway Service of Mechanic and Engineers IRSME Indian Railway Service of Electric and Engineers IRSEE amasung Indian Railway Personnel Service of 2018 and 2019 batch ni Lebakasagi unity and integrity pudakna ba honabada Indian Railways na lauriba maru eba thaudang singe matangda speaker na panke Lebakasagi mapam punamakta Railways na samna haliba adubu sumahna phongdoki Indian crore chamaga kuntra henbagi asagi matangda democracy gi mahuto oina Parliament na khwaidigi wangba manene Chakwa tharangi thabak sing mahi yana bannaha oiriba officer singna thabak tawgadabane haiba wafam su Lok Sabha Speaker Om Birlana haiki Training is saduka ama oina appreciation course into parliamentary process and the procedure na numit ninigi oiba training sataribani inaugural session da probationary officer chamagatara nipana sarugya ke hairi Hausak sanabagi pauda Taramapalak Suba 7-man soccer tournament 2021 Maipo Soccer Youth Development Organization lighting Maipo na sinduna lighting Maipo playground da ngasi hodobagi tharamda DK Kurungthang MLA 42 Assembly Constitution Tangnopan Khulpua Morong President Wimsa former ADC member 2 Machi DCC Chandan Dr. Bonungkul Makunga MO PhD Machi Dr. Moselpa Dangsua Maring MO SDH More Sarel Ko Sincere Assistant General Secretary and some Singna Maru Aiba Mioising Oiki Ngasi Ahanba Hodopagi match ta Kleya United FC Amadi Kangsang A Team Anina Sanaki Habsik Arabada Mariba Pau Ahman Pizari BJP na lusang malenga na pagkalapa tabag tharam sangi booklet ama ngasi Chief Minister NBD na Phongkre Exam matam sana haidok taba marksheet pitok tabagi matang da mahiroi singna dana manjuri University ke VC ke office ke thong thong nausang chogai kre Nama soireba singda aids and assistive device in phangana bagi damata assessment camp pangthokre Loinana ngasi Parliament na Farm Law sing Repeal Bill 2021 pass tokre Imes paudam ngasi ki dimatang sedaloi jere ning tabi bisungbo amukahana krumjari